ngarang han Wagai Higher Secondary School da kosemna loba exam da ahen ba matam hapu ya dena haiduna answer script segaiba school ki property sokhan khiba Kangleipak Minority Welfare Organization KMWO Manipur gi akan ba mawong da yaninge haina phungdok chari Wagai Higher Secondary School da punna exam thariba mahiroi sing asi chaniga kungamari makhoi pumbagi ihauna natraga mahiroi kharagi ihauna ihau sagatpa chenaba khuding mak tumgi mirol gi damak khanduna education director na akan ba mideng chanbiyo mahiroi lup kayana afaba iramdam afaba khunai ama oinaba honar khibagi mangalsi tai onna bada chathidra haibagi akiba pokle Kangleipak ki mahiroi kharana mahiroi punna mangthokpagi thabak chi tungda amuk hanna tawbigano kosemna loba exam da asigumba thodok thokhan khiba mahiroi singda akan ba mideng chanbiyo nakal amaronda sem y khemsan gi pukning so KMWO Manipurna pukning chingsinjari masigumba thodok tungi miroda thoktanaba kari karamba action lawgadage haibdo Kangleipak miyamna amadi mahiroi singna khanghanbiyo fajakraba mahiroi amadi uniform magul ngakpa ngamlaktaba yamna akiba masakni loinana fajakraba chatna kanglon manglak kadra haibagi akibasu leire pumnamak kalhausi hairagadi mahiroi khunaibo mangthoknaba hotnariba si athuba action lawba achumba khongthang oigani